Image Paodam Yang Tabiriba Pipan Manipuri and Naorem Nahan Mamata the Taram Nokchari Luinana, Krumjari, Masigi, Maru Pauda. Status of the COVID-19 Lichana, Sian Kibamasing Nifu Manga Sukre. Agriculture and allied sector have a hiram that Hama Satagada by steel training Masi Hodokre. Luinana, Lebagasi Wina COVID-19 and Nabadagi, Farakibagi Masing, Chang Sada, Humudagatare, Dasmikare Yokre. Mapungo Paum Pizeri. Manipur COVID-19 amara moiraga lekhidabagi masing nifuga manga sukre haukiba pung kunmari asida thawaldagi chahi nifuga Nepal rom surabi nupi amasu Jenims ta lekhidabadagi state asida laichorasina sian kibagi masing nifuga manga sukibane hariba pung kungamari asida general population dagi mioi chamaga kulumdoi Central Armed Police Force CAPF personnel kunmapal amasung mioi chamaga yangkhaini thoi nauna COVID-19 positive oiba thengnakre positive oikiba sing ase BRDL Rimsta Kulumdoi Jenimsta Nifugamathoi Thawalda Taruk Chandelda Amma Juribamda Amma Ukrulda Amma Maipakpi Hospital da Ahum Chuchanpurda Mapal Imphal East da Ani Imphal West da Kunganipal Ras Medicity da Mari Babina Diagnostic da Kungamathoi Jiban Hospital da Amma Bisnupur da Ani Siza Hospital da Ani Imphal West RAT da Taret Phangke Makhoi Singadu Imphal West District tagi Mioi Humfu Kakching District tagi Ani Chandel District tagi Amma Juribam District tagi Mioi Amma Ukrul tagi Amma None District tagi Mioi Ani Thawal District tagi Taragani Thoi Bisnupur District tagi Ani Imphal East District tagi Kuntra Humdoi Chuchanpur tagi Mapalne General population gi mioi chamaga kulumdoi gi manungda taraga mari di mapal dagi lakpani atai cham sumna mapalna akaknaba travel history leitaba local ngaktani makhoi punamak lokhatuna covid care facilities singda thamduna lokhatpam thokpa medical precautionary measures sing lokhatkre Nakalamromda haukiba pung kunmari asida mioi chama naba faduna discharge taukiba sing adu CAPF tagi Kuntragamathoi Rims tagi manga Jenims tagi ahum CCCTK Ukrul dagi Taraga Nepal RD Wing dagi Tarahumdoi CCC Lamboi Khongnangkhong dagi Kuntrani Makhoi amuk nahongnana RT PCR test tawbada COVID-19 free oibadagi discharge tawkibane status sida hauji COVID-19 confirmed case masing lising tare chatre Kuntragamathoi sukre recover tawkibagi masingna lising taruk chamsumna ani active case tana lising Ama chamanga marifuga mari lairi aduga status ki COVID-19 recovery rate na chada humudraga Nepal dasmik mapal ani yaure COVID-19 pandemic ka mari leina na ngasi nungthil pung ani fawada district asigi oina lekhiba COVID-19 update ki matung ina Kaksing district ta COVID-19 confirmed case Chani Yankai Mathoi Sukre, Mioi Kunga Taruk Ngasi Naba Fabadagi discharge Tauduna, District Asida recover Tokibagi Masing Chani ga Tarahumdoi Sukre. Active case Tana Mioi Kuntraga Nepal Lady Heidi active case patient Kuntraga Nepal Gimanungda Taradi COVID Care Center Kakching da Thamduna treatment Chathari Aduga District Asida containment zone Masing Taruk Lady. Nakalamromda district asidagi apunba mioi lising manga sumna tarahumdoi gi sample loduna test tongna bathabada mioi lising mari chamapal yankhai gi test result lakle mioi humfu humdoi gi na pending the lady MS Ibudo Panganba Enterprises Hyanglam gi sentang makhada Integrated Institute of Sustainable Management IISM na sinduna Agriculture and Allied Sector haibe hiramda tha machumna sathagada ba skill training program amanga se Hyanglam Therapist Khongnang Makhongda Haudokre training program Haudokpagi Thauramadu Kakching District ke Adaksya Purisambam Jitena Athoiba Mitung Hyanglam Jila Parishad member Ilangbam Ranjana na Thauromapu Loinana Department of Education and Skill Development IISM gi Director Joyjoy Yumnam Amadi IISM gi founder patron Dr. N Indrakumar na akhanaba mitung singwaina sarukyaki ngasi Ahoba Numita Department of Education and Skill Development IISM gi Director Joyjoy Yumnamna selection of appropriate cultivation site design and construct mushroom unit commercially type of mushroom haiba hiramda amadi MD Manor Alina straw selection sorting cutting treatment and soaking haiba hiram singda wangang ke Khungi lamda lejariba tongan ba hiram singda
ꯈꯣꯟꯅ ꯖꯅꯤꯡꯕ ꯅꯍꯥ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕ ꯅꯍꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇ꯭ꯔꯦꯅꯤꯡꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯦꯡꯒꯨꯝ ꯊꯥꯕ ꯑꯗꯨꯒ ꯕꯥꯏꯑꯣ ꯐꯣꯛ ꯐꯤꯁ ꯐꯥꯔꯃꯤꯡ ꯑꯗꯨꯒ ꯐꯤꯁ ꯐꯔꯃꯦꯟꯇꯦꯁꯟ ꯑꯗꯨꯒ ꯑꯩꯈꯣꯏ ꯚꯦꯂꯨ ꯑꯦꯗꯤꯁꯟ ꯐꯨꯗ ꯚꯦꯂꯨ ꯑꯦꯗꯤꯁꯟ ꯑꯗꯨꯒ ꯄꯥꯄꯔ ꯁꯦꯝꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯥꯏꯔꯤꯕ ꯇ꯭ꯔꯦꯗꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯇ꯭ꯔꯦꯅꯤꯡ ꯑꯁꯤꯗꯒꯤ ꯄꯤꯕ ꯍꯧꯖꯒꯗꯕꯅꯤ ꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯒꯗꯧꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯝꯁꯤꯜꯂꯀꯥꯟꯗ ꯍꯥꯏꯔꯤꯕ ꯍꯤꯔꯝꯁꯤꯡ ꯑꯁꯤꯕꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯀꯥꯟꯅꯕ ꯃꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯂꯕ ꯂꯝꯕꯤ ꯑꯃꯃꯝ ꯑꯣꯏꯅꯅꯕꯒꯤ ꯄꯥꯟꯗꯝꯗ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯂꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯁꯤꯟꯖꯕꯅꯤ lamhil micro finance official oina launch tawbagi thoram amang asi more bazar da leiba UCO bank ki opposite da leiba building da SDO more irengbam Dinesh Kumar na ribbon kaktuna official oina launch tawkhre ngasi ki thoram adu da autonomous district council Chandel gi member Lamboi Gangte Reverend Ngamhau MPF na maruoi ba myoy sing oiduna pangthokre thoram adu da Lamboi Gangte na hai more da leiba tongan tongan ba bank sing da gi aikoina loan longna nanaba honabada matam sangna changbana aikoida khudongchadaba kaya leiba adu lamhil microfinance asidadi khudakta khudongchaba miyamda phanghanba ngamlagani lamhil microfinance na portfom phambi ima sing yauna karbar macha macha tawriba miyoi singda apikpa sendoida loan kaya piduna kanaba kaya phanghanba ngamlagani haiki SDO I Dinesh Kumar na asikumlaba microfinance asina more sida karbar macha macha tawjariba miyoi singda yamna kanaba pibagidamakta mahakna lamhil microfinance bu chalairiba singda thagatpa phongdoki sub district hospital more ase covid care center onthok pibagi damak PIC more asida oina anaba layingba chathaba haubaga loinana Thangja numit khudingi Dr. H. Manoranjan Singh Specialist Family Medicine MO in charge Sub District Hospital na OPD famduna diabetes patient, heart patients, blood pressure, hypertension, stroke patients amasung bronchial patients punna chamanga muk laying baga loinana National Health Mission gi makhada National Program for Prevention and Control of Cancer, Diabetes, Cardiovascular Disease and Stroke ki makhada hidak sing lemna phanghanba sida more da leiba Lairabagi Pankai Makada Laiba Miyoi Kayana Manipur Sarkar Amadi Medical Department ka Loinana Laying Biriba Dr. H. Manoranjan Singh Specialist Family Medicine MO in charge Sub District Hospital Morebu Patient Singna Thagatpa Phongdokna ki Jiri Kaital Development Association JKDA Amadi Juriba Municipal Council JMC Anina Kusam Naraga Ngasi Jiri Ima Market Manung Mapal Amadi Akoibada Nongmi Oiba COVID-19 gi pandemic oriba matam masida SOP maintain tawduna luhen bagi thoram ama pangthokre ngasigi thoram aduda JKDA gi president ke Basanti Devi na asumna haiki jiribam praja miyam gi amata oriba lan jiri kaichil asibu thabak thoram pangthokpa khudingmakta miyam gi sajok PBO haibaga loinana COVID-19 gi pandemic oiraba matam masida Jiriba Municipal Council JMC ga kusam naraga pangthokjaba nongmagi oiba luhenbagi thauramni loisilakpata JMC gi Sanitary Inspector Moirangthem Brajagopal Singh da JKDA gi maikaidagi President ke Basanti Devi na lupa lising ahum donation su tokhi Ifal Eski Manong Chana Leiba Kongba Khetri Lekaidagi Maria Chanu Pangambam na Miss Earth India 2020 gi second runners up amasung Miss Earth India Eco Angel 2020 gi title fanglakle New Delhi the best over Divine Group of India na COVID-19 amara moidaduna online gi kuthangda August 15 dagi hauduna national level da sinba second bi changdam nabada August 30 da result haidokpada Miss Popularity gi subtitle su fanglaki North East India dagi Mahak tamakna contestant oiki mahaki apokpagi ming pangambam naubi meitei amasung apokpi gi mingna pangambam tondon leimani ningsing bayai Maria Chanu pangambam meitei Chanu 2018 gi second runners up suni Kaksing Khunau Municipal Council Ward number Nepal gi councillor Khumukcham Gojendra na mahaki ward asigi manungda leiba Bosem Kosem amasung CBSE na loba class 10 amasung 12 examination 2020 da mai paklaba mahirui singda mana piduna pungning thawutkre councillor Khumukcham Gojendra na Kaksing Khunau Municipal Council Ward number Nepal gi Ward Development Committee WDC member sing KSWC Kaksing Khunau Hijam Lekai amasung YFUC Kaksing Khunau Cheksha Patka loinana Anirak Suboina Mahirui Singda Mana Yentopagi Thauram Mangarang Kakching Khunau Khunka Social Welfare Club KSWC Kakching Khunau Hijam Lekai gi Sanglenda Pangthokri
Amaromda ward asigi manungda leiriba ahal loiraba all age pension scheme 2020-2021 da document ward badagi reject laklaba chahi humudragi mathaki ahal kunlom dasu councillor KH Gojendrona lanai paisa puthoktuna selgi mating su pikri. Youth for Development Irengban handak chahi ki class 10 amadi 12 ki examination da first division da pass tauruklaba Irengban gi mahiroi singbu okpaga loinana khudol piduna puning thawatkhre ngasigi thawramaduda Kalching district ke upadhyakshya MD Nazimuddin na chief guest Irengban Gram Panchayat ki Pradhan MD Badurna function ki president aduga Irengban Gram Panchayat ki ward number 7 ki member L Sanadaubi Devina amadi Gram Panchayat asigi ward number mapal gi member L Kabi amadi ward number manga gi member I henbana guest of honor singoina saruk yakhi thoromaduda akhang hai kyana wangang ki baga loinana first division da mai palaklaba mahiru singda achamba khudol pot sing pikhi. BJP Mahila Morcha Manipur Pradesh ki President oina Khankrabi L Lotika Devi amadi Mahila Morcha gi Thaupuri bi Singbu taramna opagi thorama mangase BJP Khangabok Mandal amadi Mahila Morcha na sinduna Khangabok Mayai Lekai Community Hall da pangchokre ngasigi thoramatu da BJP Khangabok Mandal gi President L Tomba Kuman BJP Manipur Pradesh ki former Vice President Thoksom Jadumani BJP Manipur Pradesh ki State Secretary KH Basanta Singh, BJP Mahila Morcha ki State President L Lotika Devi amadi maru oiba mioi kyana athoiba mitong oina saruk yakhe. Lengana piba chana kanglon sing ngakna pangthokhiba thawramaduda BJP Mahila Morcha ki State President amadi mahaka punna thau puminnaribe singda achamba khudol pot sing piduna ikai khumnaba utkhe. Imphal East District ki manung chana leiba Top Chingtha Youth Progressive Organization TYPO na sinduna Organization asigi playground da hojik chathariba Top Chingtha FC football training camp da Manipur gi tongan ba mahiroi lup sing gi thomi sing laktuna tengbang pikre ngasigi tengbang piba du da Kanglei Park Students Association KSA gi Youth Affairs and Sports gi Thaupuri ba KH Sanjoina Sanaroi sing gi t-shirt amamam khudol pike loinana MSU headquarters gi Vice President Laishram Tomba KSA Headquarters ki General Secretary Seram Hamjit, MSU ki Hanagi Finance Secretary L Ojit, MSF ki Hanagi Finance Secretary Boinau Omade, Desam ki Hanagi Finance Secretary Bir Chandrana Tongan ba Sanaroi Singna Chanaba Acha Athak Singh Tengbang Piki. Mahiroi Lup Singh gi Mihut Singh laktuna Sanaroi Singh bu pukning thaugatuna mateng pangbirakpagi damakta TYPO gi maikaidagi thagatpa phongdorakli. Ngarang nungchil gi pung manga rom taba matamda juribangi juri news network JNN gi editor in chief oina Lairam Laba o Dilip Kumar Meitei gi farewell thorama pangthokre thoromatu da Manipur Food Industry Corporation Limited ki vice chairman oibadana tana JNN gi chief advisor soiriba ke Sarat Kumar Singh na chair loduna thoromadu pangthokki. Outgoing editor in chief o Dilip Kumar na haikibada yamna pamdana yaujakhiba asigumlaba paumi gi senphamni adubu Imphal West ke BJP gi vice president gi pham hablakpa maramna JNN dagi kainaba takhibani haiki amadi matungda mahakna angamba pangba yaba singsu mateng pangani haina phongdokki. Chahi kayagi mamangdagi All Manipur Muslim Organization Coordinating Committee AMMOCOC amokok ki makhada constituency amasung oina leirambadagi resign tawraba loop taruk amasung anauba loop ahum hapchinduna apunba loop mapal punduna United Pangal Council UPC haiba apex body amasemle haina loop asigi nauna General Secretary Khalaba Yumkhaibam Wazina Paumisinga unabada thorom amada phongdokre Imphal gi hatada leiba loop asigi head office da pangthokhiba paugi mifamaduda mahana makhatana phongdorokhibada sothana leireba iramdam masigi tongan ba kanglop maruoina hiram khudingda sothana leiriba pangal furup ase manaba thakta pukhatuna chawkhatpa amadi santi leiba Manipur ama wohennabagi wakhalonda apex body asi sembane amako AMMDC PYF Excel People's Foundation AMPFDO Alpha IPA Group WHRPA amasung AITI haibal loop mapal asina semliba apex body asina miyamga punna chatminnaduna thamoi sengna pangal furuba sige oiba chakhat thorangi hiram singda ahanba mijing changani haina sumahana aroibada phongdorakhi. Haukiba pung kunmari gi manungda India gi oina COVID-19 dagi nabadagi mioi lising marifu mathoi sumna chamunga phakre laichad asidagi phakrabagi apunba masing lak kunthra ga taruk lising kungani pal hen khre hairi phakibagi chang asi chada pabada
63.8 यौरे चादा मरिफुगी मथक्ता नाबा फखराबा स्टेट मापलगी मनुंगदा बिहार तमिलनाडु दिल्ली वेस्ट बेंगल राजस्थान अमसोंग गुजरात यावरी अदुगा चादा हुमफुरोंगी चांगदा नाबा फखराबा स्टेट मंगा अदु सिंगी मनुंगदा महाराष्ट्र आंध्र प्रदेश कर्नाटका उत्तर प्रदेश यावरी लेबाग असिदा कोविड-19 दगी सिखिबगी चांगना चादा अमा दशमिक तरुक तरुकनी स्टेट अमदी यूनियन टेरिटोरी 13 की सिबगी चांग चादा अमदगी हंथरे अमरोमदा हौखिबा पुंग कुनमरी की मनुंगदा अनौबा केस लिसिंग मरुबुतरा तरेत लोम लाखी लेखिदबना लिसिंग अमगा चानी सोमना अमनी लेबाग असिदा सिखिबगी अपुनबा मसिंगना लिसिंग हुमुद्रागा तरेत चामरी हुमुद्रागा निथोइनी Doha Pangthokliba Conference on Afghan Peace Negotiations the External Affairs Minister S. Jaisankarna Wangang Bada Santi Purakna Bagi Thabak Asi Afghan led, Afghan owned and Afghan control Oigadabani Masidamakta Indiana Matam Queenadaki Leptuna Lakli Haiki. Minister Namakatana Haikibada process asi Changsin Bada Afghanistan Gate National Sovereignty Amasung Territorial Integrity Bu Ikai Kumnagadabani Duga Intra Afghan Talk Asina Missing Yamjataba Singi Nupi Singi interest Sokataba Tabak Amata Toholoidabane, Afghanistan ki largest development partner Singi Marakta India Swamani, Lebagani Sigi Marakta Ladiba Laloliti ki Sen Pamasi $1 billion Ahum Hele Hairi, Masigi conference Atuda Wangang Kibada Sagnaraba Singi Manungda Yakiba Sing Karadi. Afghanistan's High Council of National Reconciliation ki chairman Oiriba Abdullah Taliban deputy leader Mullah Abdul Ghani Baradar amasung US Secretary of State Mike Pompeo yauki. Afghanistan government amadi Taliban gi marakta formal negotiation adudi ningthaukabada chatnargani hairi. Aroibada maru pau muhanna pijari. State asida COVID-19 laichatna sian khiba masing nifu ga manga sukre. Agriculture and allied sector have a hiramda thama sathagadaba steel training asi hodokre. Luinana, Lebagasi oina COVID-19 anabadagi farakibagi masing chang chada humudagatare dasmikare yaukre. Masi damatari mes Paodam Luisindari Miamuhana Kurumdari.